पाउसेद युमफम ओइबा मरुओइबा पाउ खरा अपडेट तौजरी इसै सैरेंगबा तोंबा थांगजमगी लायेंगनाबा LMG मणिपुरना सेल ओइना लुपा 10,000 मतेंग पांगख्रे काहेना अवाबा तारबा इमुंग कयादा लेतना लाइफ माइंडेड ग्रुप LMG मणिपुरना मतेंग पांगलकपगी सरुक अमा ओइना रूप रागागी कीबोर्ड आर्टिस्ट तोंबा थांगजम कैसामथोंग टोप लेरक्ता हौजी रिम्सदा लायेंगदुना लैरिबा असिदा लुपा 10,000 गी मतेंग पांगख्रे हाइना LMG मणिपुर सेक्रेटरी प्राइवेट सिटी राकेश नावरेमना थादोरकपा चैरोल अमना फोंदोरकली चैरोल असिदा तोंबा थांगजम रिम्स हॉस्पिटल दगी सर्जिकल वार्ड की डे नंबर 3 लैदुना लायेंगली इमुंग असि तोंबा थांगजमना इसै चचरगा सुरपांजरगा युम पुरंबनी अदुबु कांगलुक की लान असिना कुमै हराव तौबा याखिदबदगी खमथेंगना वारिङै चैरक असिदा अमुक हेना अनाबा यावरकपा असिना खमथेंगना वादुना हिदाक लैनबा सेल फावबा लैत्रे हाइबा पाउ ताबदगी खुदक्ता LMG मणिपुर जेनरल फंडगी लुपा 10,000 मतेंग पांगखिबनी हाइरी तोंबा थांगजमना पुकनिंग नुंगसीना वारबा मतम असिदा LMG मणिपुरना मतेंग पांगबिरकपा पुंसिगी काउजरोय हाइना फोंदोरक्खि ngasiगी तेंगबांग खोंगसत अदुदा सेक्रेटरी ओजित शोरोखाइबम कुंजेश्वर मंगसाताबम असिस्टेंट सेक्रेटरी सुरेंद्र निंगोंबा मेंबर PK हुइरोंगबम अमदी बोइनाव माइबम सु सरुक याखि खोंगसत अदुगा मरी लेनना सेक्रेटरी ओजितना फोंदोरक्खिबदा इसै कयागी थवाई हापतुना सुरपानबिरिबा आर्टिस्ट अमा नादुना लैबा हैबसी मियाम पुनमकी अचौबा मांगजबा अमनी मरम असिना इसै बुसक्पिरिबा ताबिरिबा इसै मयेक इबिरिबा कयाना सैरेंगबा तोंबा थांगजमगी अवाबा असिदा मतेंग पांगबिदुना हानिगी पुंसिदा हलक्तुना मियामगी सेवा तौबा ngamba ओयहनसी लोइनना मणिपुर ददी इसै सैरेंगबा आर्टिस्ट सिंग असि मियामना मसक कया खंगबिदे अदुबु इसै फजहलिबा असिदी सुरपानबा सैरेंगबदनी मियामनसु तोंबा थांगजमगी अवाबदा मतेंग पांगबियो हाइनसु महांगना मखाताना फोंदोखि मखा ताबा पाउदा कमांडोना मियोय अनि फगतख्रे KCP पोलिट ब्यूरो स्टैंडिंग कमिटी की एक्टिव केडरने हाइबा मियोय अनि बिष्णुपुर डिस्ट्रिक्ट कमांडो की टीम अमना फगतख्रे हाइरी पुलिस तगी फंगबा पाउ अमगी मतुंग इना ngarang नुंगथिल पुंग 4 रोम तारकबा अदुवाइदा बिष्णुपुर डिस्ट्रिक्ट की कमांडो की टीम अमना नंबोल पुलिस स्टेशन कोनबा मैत्रम मयाई लेकाइदगी मियोय अनि असि फाबा ngamkhibani फागतलबा मियोय अनि असि इम्फाल वेस्ट डिस्ट्रिक्ट की लमदेंग खुनौदगी अयेकपम सिंखु मैतै चही 19 अपोकपा लैखिद्रबा श्याम अमदी मयांग इम्फालदगी चांदम देवजित चही 18 अपोकपा गुनजित कवी मखोय अनिदगी सेल ओइना लुपा 13,900 आधार कार्ड अमा मोबाइल सेट अहुम अमदी मखोयना तोंगलकपा रजिस्टर नंबर यावदबा जिप्सी अमा फगतख्रे हाइरी फगतलबा मियोय अनि अमदी पोटलमसिंग अदु नंबोन पुलिस स्टेशनदा मखा ताबा एक्शन लौखतनबा खुसिनख्रे हाइरी अतोपा पाउदा खुलंगाकपसिंगदा मियामना अंगंबा सेलगी मतेंग पांगलकपदा हराव लौसिनबियु पुबा थांगबा ngamloidaba सेलगी दिमाल तौबिगनु खेमचान RDNPR मिनिस्टर युमनाम खेमचाना हाइख्रे खुलंगाकपसिंगदा मियामना अंगंबा सेलगी मतेंग पांगलकपदा हरावना लौसिनबियु पुबा थांगबा ngamloidaba सेलगी दिमाल तौबिगनु ngasi मणिपुर प्लेस क्लबता पांगथोकपा कोऑपरेटिव थर्ड एंड क्रेडिट सोसाइटी की 38 सुबा मपोक कुमोनगा मरी लेनना वाफम असि फोंदोलदुना महाकना मखाताना हाय वारोइसिन अमा पुरकपा ngamdana लैरिबा लेबाकी इरांग असि हौरकपा मतमददी मियामना खुलंगाकपसिंगदा मतेंग पांगबगी चांग यामना वांगलमी अदुबु इरांग असि तपना हंथरकपा असिना मरम ओइरगा खुलंगाकपसिंगदा मतेंग पांगलकपा अदु तपना हंथरकपदगी सेलगी डिमांड तौबगी चांग असि नोंमगी वांखलकली अदुबु मियामना ngamjaba खरा खुलंगाकपसिंगदा मतेंग पांगलकपा अदु लौसिनबियु पुबा थांगबा ngamloidaba सेलगी डिमांड तौसिनदुना नोंमै कापसिनबा अमदी बॉम लंगसिनबगी थबक असि तौबिगनु हाइना महाकना मखाताना फोंदोखि प्राइवेट फाइनेंस इंस्टीट्यूशन सिंगी मतंगदा पल्लदुना महाकना मखातारदुना हाइ नेशनलाइज बैंक कयाना लेंगाकी स्कीम सिंगी कानाबा मियामदा यौहन्नबा होटनदुना लागली अदुबु स्कीम मसिना यौहनबा ngamdaba मफम खरदा प्राइवेट फाइनेंशियल इंस्टीट्यूशन सिंगना मियामगी मतेंग पांगनबा चोंगथोरकपा असि यामना पुंगनिंग थौगतनिंगाइनी हाइना महाकना थागतपसु फोंदोखि थौरम असि इम्फाल फाइनेंस की मैनेजिंग डायरेक्टर वाइरोकपम गुनेश्वरना फोंदोखिबदा इम्फाल फाइनेंस असि बैंक अमगुंगसिदी सही 38 सुरे बैंक असि लेबाकी थौगल तौजरिबा अमनी बैंक असिदगी लोन लौरगा मचासिंगमी ओइननबा सेंबा कया अमसु यावख्रे बैंक असिगी एम्प्लॉयीज सिंगी इमुंग मनुंग
puba ngamnaba lambi amasu piribani adubu kangbu amana ayetpa harassment pibagi thabak leptana satharakli masina leibaki thabak tawbada athingba kaya piduna ninghanaba kaya yauri megi tang ahumdagi haurakhiba irang asina Imphal Finance na miyamgi awaba yenglaga loan lawkhiba singdagi interest lawkhide adubu irang phagalakpa matam asida interest khongatpada khomba yaroi haiduna ayetpa piba asidi laibak thibani Imphal Finance na piriba loan asi nationalized bank singdagi lawraga pijabani adubu nationalized bank ki interest ti lawdabai tawde masina private bank muthatpagi achoba maram ama oirakli masidagi kanaba miyamna bank ki niyambu ikai khumnabiyo haiki ngasigi thoram aduda SBI gi regional manager Khumuksam Okendro mathang sina thorangi president amadi guest of honor oina saruk yaki Makhataba pauda Parliament Union Minister Nirmala Sitharaman na Economic Survey Lisingani kunga humdoi kunga mari house ta thamkre ngasidagi haukiba Parliament ki motion sensanda Union Finance Minister Nirmala Sitharaman na Economic Survey Lisingani kunga humdoi kunga mari house ta thamkre hayengi sesanda mapung phaba Union Budget Lisingani kunga mari puthoklagani Prime Minister Narendra Modi na lusingba NDA gi ahumlak subalengak asigi ahanbo oina phamba horiba budget session asigi ngasi ahanba numitta Union Finance Minister Nirmala Sitharaman na Economic Survey Lisingani kunga humdoi kunga mari house ta thamki masigi iroina na ayuki sesanda zathakiba question award gi matamda opposition gi leader Rahul Gandhi yauna NEET UG gi paper leak oibagi matangda Union Education Minister Dharmendra Pradhan resign tawgadabani haina tongan hiram kaya taksilaki Maduda Union Minister Dharmendra Pradhan na phongdokibada question paper leak oibagi case asi leibak pumbagi oikiba natte masida leingak na karisu lokhattaba wafam amata leite asengba wafam khudingma puthokrabani haina phongdokki Amaromdana hayeng Union Finance Minister Nirmala Sitharaman na puthokadaruba Union Budget ising ani kunga mari asi tharaga thangna na mahakna puthokpa budget asi taret sugadawribani Atopa pauda bom pokhai handuna aki akhang pibagi thawong satharakpa lepiu Smart Society Salayamadi Smart Society ani asi tongan ba entity ni lamdam asigi ira isa singi setmilon amadi punsirol bu hena masak mangal thokhan nabagi pandamda Smart Society na sangsilakibani cherak asida bom pokhai handuna aki akhang pibagi thawong satharakpa asi lepiu haina Smart Society gi General Secretary Elangbam Bojendro na phongdorakli Manipur Press Club ta pangthokpa ngasigi paumi unaba amada Bojendro na phongdokibada Smart Society na chahi kulom thabak thoram kaya paikhalakpada thokhaningdaba thaudok amadagi haukiba chahi mari manga dagi thabak paikhatpa ngamdana leirakibani adubu hauji phawba hiram amatada ninghanaba leitana miyamgidama honakigani haina thabak sangsilingai charak asida aki akhangna nanghanbiganu Manipur gi semilon da saukhatnaba haiduna chahi kungi program ama set tawduna laikhraba asi miyamna mai pakna honabada miyamsu saugatpiu lamdam asigi irai isa singi semilon amadi punsirol bu hena masak mangal thokhanabagi pandamda aikhoi chahi kullom ka thokminasi haiba wakhalonda society asina miyamgi damak khong thangjilakibani adubu society asina sagatlamba dispersion of self reliance ki Manglan kumjalising Aniga taramapangi October gi kunmapandagi mami samtharaki masima aikhoi punamaki laibak thibani Salayamadi Smart Society ani asi tongan ba entity ni Smart Society asida promote tawkiba pumnamak society asigi responsibility ni ngasi phawbada society asigi executive member amata withdraw tawkiba amadi lauthokiba su leite miyamgi yaifenaba society asina kathokpaga loinana angamba thakta honaringai cherak asida kanagumba kharana aina thingkraba lukhragi mateng lauduna chatharakpa manba bom pokhai handuna aki akhang pibagi thawong chatharakpa asimak laibak thibani asigumba thawong asi makha dana tawbiganu haiki makha taba pauda diversing na steering thadokpagi khongjang asidagi changchinba haukhre Ngasidagi hauduna tha asigi kunga mari phawba National Highway 63 lambi paringda chatliba tanker amadi body diver singna steering thadopagi khongjang changchinba haukhre ngasi ayuk All Jiribam Road Transport Diver singna Union Tankers amadi gari singi diver sing yauna phangkhiba mifamda kupna khanaraba matungda diver singi steering thadopagi khongjang asi changsinkhibani
Hauzik Jiribamda gari chamarom panduna leiri khongjang asiga mari leinana All Jiribam Road Driver Union gi President N Sadananda Maitaina National Highway number 38 ta driver singna lambi gi awaba kaya mayok naduna lakli lambi gi paring asida phattaba lambi kaya semnana honabada Imphalom dagi khali ahangba gari kaya changlakpa asidi Jiribam lomdagi pochai thana yawba gari singna lambi phattaba maphamsing sembagi awaba mayok nare lambi asibu semliba agency singna chatliba gari singasi thaidok thajin tawduna leire lambi sembagi maintenance tawba ngamdre maram asina tha asigi kungani thoidagi kunga mari phawbagi manungda lambi asi semliba authority singna matamga chunaba maongda sembiduna lambi asida tekta kaidana chatpa phangalu lambi asigi mari leinaba department ahenba wakhal lawsing sizinaduna National Highway 38 ki lambi phattaba maphamsing semjinanaba appeal tarakli Thoragliba lan asigi marakta nongma kangdana chatliba driver singi awabasu ubiyu haiba wafamsu thamlaki Atopa pawamada India lenga kichinga madi tamda manaba miyeng yengba ngamdrabadi mama oibi singni yaba ngamloi India lenga na singa madi tam anigi marakta manaba mikeng yengbidraba asi mama oibi singni yaba ngamloi loinana athuba matamda Manipur dagi Assam Rifle amadi Central Force lauthokadabani haina Poidei lei marol apun mamaira paibi Manipur amadi All Manipur Women Voluntary Association gi mikeng makhada Nambol area apun mamaira paibi na sinduna Nambol Bazar da Tribal Market da wakat mifam zathakre wakat mifam aduga mari leinana Nambol area apun mamaira paibi gi President M Santi na phongdokibada mamang sahi gi megi tang ahum dagi hauduna thoragliba irang asina maram oiraga miyoiba kaya sikre miyoy kaya mayum makai leihandabaga loinana miyoy kaya na relief camp ta leiduna miyamna kanna wanaraba matam asida India government na miyambu ngak sengani haiduna tharagliba Assam Rifle asi Central Force na singba michang mikhai naiba migeng yengduna chingda lo leitaba tamnana lo leihanbagi thawong asi mama oibi singna yaba ngamloi masigi mahutta irang ase atuba matamda loisenbiyu awa ana taraba miyam asi tangdu leitana hinganbiyu amadi khul ngak chariba Isasing asi phananaba honarakliba asi khudakta lepkadabani haina sumahang na makhatana phongdorakli Atopa pauda National Highway da gari senba leptringaida akatnaba thaurang paikhalawbana chungani aeroplane tahanba yahangani hairamba lambi Imphal Jiribam lambi gi phibam law lingnaba sem saba yaragani hairakli lambi asida chatliba gari driver singna thengnariba awaba sing amuk hana paludrabasu Manipur gi miyamna ikhangda khangnaduna leirabani haiba yai maramdi National Highway number 38 ki lambi da gari thoriba driver singna thawai khubakta haptuna pot puba gari sing amadi mi puthok pusin tawriba singna Imphal gi Jiribam phawba yawnanaba supnatagi noma khakta chatlamba adu ngasidi numit humni changlakpagi phibamda yaurakpagi maramdi lambi asi phibam ka hena phattaba mafam kayamuk leibadagini haina driver singna phongdorakli Asigumba lambi achibu ngasigi India gi Prime Minister Narendra Modi na Manipur da laklamba matamda aeroplane taba yahanbagi phibamda semgani phokdonglaba leikrabani Imphal Jiribam lambi gi phibam phattabagi gari thawbada khudong chadaba kayamuk thengnariba asigi mathakta logi wangmada khulai matik chana pairaba sakhangdaba miyoy kyana maram chadana sel khaibagi thawong chathabana maram oiraga awabagi mathakta awaba hapsinbagi thawong chatharakpa Asisu ngasi ngarang tagi nate haibasi state asigi miyamna matam kayadagi khangnaduna leilaklabani haiba yai nakal amaromdana Manipur gi lifeline oiriba National Highway ani haibadi National Highway number 2 Imphal Dimapur lambi amadi National Highway number 38 Imphal Jiribam lambi da gari thoriba singna thengnariba awaba singasi imanda manai haibada laloi khalli maramdi Imphal Jiribam lambi na lambi phattabadagi Lambigi phibam khara pharabasu logi wangmada namduna sel khaibagi maongdi imanda manaduna leiribani asigumba phibam kaya asina maram oiraga lambi ani asida highway protection force thambiu haiduna launarakpa asisu ngasi ngarang tagi nataba maramna ngasigi amadi haukiba lengak singna maru oina state lengak amadi India gi center gi lengak asina tathiraba ahal oiraba miyoy singa changdamnaba yare haina transport ki lup kayana pause amadi electronic media da phongdorakpa thengnarakpa asi matam kayagi mamangdagani Manipur gi lifeline oiriba National Highway number 2 amadi 38 mina
puba thangba ngamnaroidaba senkhai thumkhai kayana maram sadana khairiba asi karigumba piba ngamdabadagi phibamdana sifam nafam khangdana sikhiba kaya yaukibagi mathakta ngasi phawba soinaiduna leiba gari driver amadi handyman kayamu lamdam asida leiri masigi khalaga hanna haijabada tabidraba highway protection force thambidrabadi kanglon kaina sen khagapana maram oiraga transport association kayana gari thawba lepnabagi warep launaba yaurakliba asi ngasigi state lengak amadi central lengak na tarai lauba chunggadaba mande khali maramdi haukiba chahi kharagi mamangdagi haujingna amukka hena gari amada yamdrabada gari amadagi makha pona lupa lising manga dagina lupa lising tara phawba laurakpa haibasi aruba tangkak amagi phibamda yauraklabani oirakliba phibam asigi yenglaga khudakta highway protection force thamdringai matam kharagi hoina hujik piriba security force asigi mathakta ahenba force sizinaraga maram sadana kanglon kaina sel ka hena kharibasing asi pumthi thihanba akhanaba thorang khara athubada state lengak amadi center lengak na paikhatrabadi national highway ani amadi kunthra da pot puba amadi thau puba gari singi association singna gari stand ba lepkiba yai maram aduna haukiba oirabasu ngasigi Manipur hauzik oiriba phibam asi yenglaga center amadi state lengakna athubada akhanaba thorang paikhatlaga highway ani asida matik chana section thorang lokhatpa chungani makhataba pauda kasardagi yamlaba khusu khulai phare Assam police amadi military इलिजेंट सिंगना असम की कासार डिस्ट्रिक्ट की बंगापुर एरिया दा थी बहुंबगी थबक चथबदा यामलब खुसुकुलाई सिंग फागतख्रे पावसिना मखाता ना हाई मिलिटरी इलिजेंट कोलकाता ना पिरकप पाव अमगी मतुंग इना असम पुलिस ना कासार की बंगापुर एरिया दा ऑपरेशन चथबदा मुस्ताक अहमद कौबा मियोय अमगी युमदा गेलाटिन स्टिक चामगा यांखै मंगा डिटोनेटर चामगा यांखै अमसुंग सिजिन्नरिबा पिस्तोल अमा फंगबा ngamki adumapu yumbu oriba ahmad dinan thoktuna chenkhre hairi atopa paw amada IM na arambai tengol gi henjinba thawong yaningdaba phongdokre National Socialist Council of Naglim NSCNIM gi Ministry of Information and Publicity na arambai tengol gi mathakta wafam kaya marum thamlakli NSCN gi Government of the People's Republic of Naglim GPRN gi Cherol asina hai kumjali singani kunga humdoi gi megi tang ahumdagi hauraga thorakliba irang asida NSCN na nakal animak ki michang sangdana yamna kupna yengduna khongthang khuding yengduna lakhibani adubu Christian lining zatpa singda arambai tengol singna miyot minai chathabagi thaudok asi kaya marum thorakli Arambai tengol asi kanana sembano haina pumnamakna khangnaraba wafamni Arambai gi marumda leiriba miyoi sing asina yamna ka henba thawong chathaduna kunai asida akanba maongda ahongba ama leihananaba yamna kana hotnari asumna Arambai na chatharakliba thawong asi lamdam asida tangdu leitaba thugainaba thawongni maram asina NSCN na tangai phadana Manipur da leiriba Christian lining chatpa singidamak lepa haibasi masana tabani maram asina Arambai tengol na matungda Christian lining chatpa singda gihan khanganbagi thabak tawbiganu NSCN na matam leiba kibikta Manipur da khundaminari ba tongan ba lining chatpa sing punna hingminabagi wakhalonda thajaba thamli hairi atopa pauda Nitish ki Manglan Kaire Bihar da special status piba yakidre Manipurbu special status Pihannaba CPI na Pukhatkadouri Bihar de special status pinabagi wafam center gi maikaidagi yakidre Lok Sabha gi mifamda finance ki minister of state Pukhatkadouri na special status pinabagi wafam asi leiroi haina phongdokhibani Lok Sabha gi mifam aduda MP Rampit Mandal na anstarkation oina thamladuna lengak ki maikaidagi Bihar de special status pigadra amasung khwaidagi sotharaba state singda economic growth amasung industrialization gi ihawasi lakna honagadra haina hangki Karigumba paikhatkadaba leirabadi marik chumba thambiyu haina phongdokki wahang asigi paukum oina finance ki minister of state Pukhatkadouri na hai Bihar da special category gi status pinabagi wafam asi inter magistral group na khanakre loinana masigi matangda report amasu kumjali singani tarani thoigi March ki tang 30 da pikhatkre adubu hai riba report asida phanglakpa findings singi matung ina National Development Council gi leiriba criteria sing adu yaude maram aduna Bihar da special category gi status pibagi wafam asi chatnaba yaroi haiki
लेबाग असिदा लेरिबा अखनबा स्टेट खरदा प्लान असिस्टेंट की ओइना स्पेशल कैटेगरी स्टेटस पीबा असि नेशनल डेवलपमेंट काउंसिल की मखादा मथौ ताबा मसाकसिंग यावरबा मतुंगदा पिरमकी स्पेशल कैटेगरी स्टेटस ता चनगदरिबा स्टेट सिंग अदु सिंगी मफमसिंग ओइगदबनी मसिंग यामना लेतबा नत्रगा ट्राइबल पॉपुलेशन की चांग वांगदबनी मालेम की अतोप लेबाक सिंगा युमथंगनबा ngमखै परिंगदा लेबा मफम ओइगदबनी इकोनॉमिक अमसुंग इंफ्रास्ट्रक्चर की लमदा सोथाबा मफम ओइगदबनी अमसुंग स्टेट की सेल थुंगी फिबम अमसुंग फत्तबा लेबा मरम ओइगदबनी हारिबसिंग लेरी पनबा याबदी एनडीए की मपांगल ओइदुना हौजिक लेंगाक पाइबदे याउमिनरिबा नीतीश कुमार लुसिंगबा बिहार दसु लेंगाक पाइरिबा जनता दल यूनाइटेड की ओइनदी बिहारबु स्पेशल स्टेटस पिहनबा हाइबसी यामना मरु ओइबा डिमांड ओइदुना पुथोक्तुना लाक्लिबनी बीजेपी की मपांग ओइरिबा लोक जनशक्ति पार्टी की लुसिंगबा ओइरिबा चिराग पासवान अमसुंग राष्ट्रीय जनता दल की लुसिंगलिबा तेजाबसी यादव की माइकईदगिसु बिहारबु स्पेशल स्टेटस पीबियु हाइबा वाफम फोंदोरगली मखा ताबा पाउदा सजिवा जेलदा लेरिबा म्यांमार सिंगना चरा हेनबगी खोंजंग चंगसिनख्रे म्यांमारदगी इंडिया मखैलाना चंगसिलकपगी फादना हौजी सजिवा सेंट्रल जेलदा हांगबा डिटेंशन सेंटर दा लेरिबा म्यांमार की नेशनल सिंगना मखोइबु थादोपियु हाइना चरा हेनबगी खोंजंग चंगसिनख्रे पावसिना मखा तारादुना हाई खोंजंग चंगसिलिबा म्यांमार मचासिंग अदुना मखोइबु म्यांमार थिनबगी महत्ता मखोइबु फारखिबा मोरेदो ओइना अदुमक थादोपियु हाइबा डिमांड तौदुना खोंजंग असि चंगसिलखिबनी हाइना मणिपुर सेंट्रल जेल की ऑफिशियल न फोंदोरकली अदुम ओइनम ऑफिशियल सिंग असिना फोंदोरपगी मतुंग इना मखोइबु थादोकपा हाइबसी जेल की अथॉरिटी की खुत्ता लेते मखोइसिंग असि फॉरेनर एक्ट की सेक्शन 13 की मखादा फाखिबा ngakतनी अमरोमद सेंट्रल जेल की सुपरिटेंडेंट एस राधिका ने फोंदोकपिखिबगी मतुंग इनसु मखोइसिंग असि ब्रह्मादा रिपोर्ट तौबगी महत्ता मोरेदा ओइना थिंदोपियु हाइबा डिमांड तौरी अदुबु हारिबु वाफम असिदी मणिपुर लेंगा की पुलिस ने लेपकदबनी मसी जेल की अथॉरिटी ने ngamba थबक नत्ते लोइना मखोइबु म्यांमारदा रिपोर्ट तौबा हाइबसी म्यांमार की एम्बेसी का मथौ ताबा फैमिली सिंग लोइरबा मतुंगदा तौगदबनी हौजी डिटेंशन सेंटर लेरिबा इनमेट सिंगदा मतिक चाबा चिंजाक अमदी चाना थकनबा अफबा चिंजाक अदुमक फंगली हाइरी लोइसिलकपा पाउदा मणिपुर की फिबम यामना लुरे इरांग लोइसिननबा लंबी सेंटर न पुथोकदबनी कोनर संगमा मणिपुर ममांग सही की मेगी तांग अहुमदगी हौदुना चथरलिबा इरांग असिना मणिपुर हौजिक यामना अरुबा फिबम अमा मायोकनरी मसिगी वारोइसिन पुरकनबा मांगलोमदा चंगसिनबा याबा लंबी अमा सेंटर न पुथोकदबनी हाइना मेघालय की चीफ मिनिस्टर कोनर संगमाना फोंदोक्रे द प्रिंट पीबा अखनबा इंटरव्यू अमदा कोनर संगमाना हाई मणिपुर ओइरिबा फिबम एनपीपी न लुमना लवी मणिपुर यामना अरुबा फिबम अमा मायोकनरी मसिगी अवाबा असि कोकहनबा सेंटर अमसुंग स्टेट लेरिबा पॉलिटिकल लुसिंगबसिंगना मसिगी टेक्साक पुबगा लोइनना लंबी अमा पुथोकपम थोई हाइकी महाकना हाई मणिपुर थोलिबा इरांग असि लोइसिनहनबा प्राइम मिनिस्टर नरेंद्र मोदी दा लेपा लेतना तक्सिनदुना लागलिबनी मणिपुर की मियाम की मरकता अमगा थाजनबगी चांग यामना वांखटले मणिपुर ओइरिबा फिबम असि तोंगान मरम कयादगी ओहलकपनी हौखिबा चही कयादगी मियाम मरकता थाजनदबा असि मतम सांगना लेलखरे अदुबु इरांग असि लाकपदगी मदु खंगौदना फुदोकनरखिबनी हाइखी महाकना मखा तारादुना हाई सेंटर लेंगांगना अफबा अमसुंग अचुंबा पाउजेल पीदुना मियाम अचुंबा लंबीदा पुरकनबा होनदुना लमदम असिदा इंथतबथबा फिबम लाकहननबा होनबदा अचौबा थौदांग लौफम थोई अखोइना हौजिक वारोइसिन पुरकनबा लंबी थिफम थोई हाइबसी तसेंगलबनी अखोइगे पार्टी ओइबा याइ नत्रगा अतोप पार्टी की ओइरबसु नेशनल अमसुंग स्टेट की थाकता लुसिंगबा अमा ओइना वारोइसिन पुरकनबा लंबी थीबदा इथौदांग लौबा मतम ओइरे पॉलिटिकल की ओइबा वाफम फोंदोलदुना महाकना मखा ताई मतुंग तारकपदा एनपीपी न बीजेपी याउना पार्टी अमतगा मिखलदा पुना चटमिनररोय मिखल खुदिमक्ता एनपीपी न मथनता थेंगनरगनी लोकसभा मिखलदा मेघालय की सीट अनिमक्ता एनपीपी न माइथी हौबा अदु अतोप पार्टी सिंगा मिखलदा पुना चटमिनरुबा अमसुंग एंटी एनकम्बलेंसी फैक्टर न मरम ओइरगा माइथीबा ओइगनी हाइना लवी